mayam punamukpu Shanjit Sharma na taram noksari movie story Manipur ninga sim pudun laksari ba film sigi maming Ben Helsing film si 2004 de release tawkiba horror fantasy category gi Hollywood movie mani movie sina phangkiba rating singdi IMDb de 10 gi manung de 6 ki rating phangi Google users na 88% gi like piraba film mani movie ki director Sommers aduga writer amadi producer su Sommers na oi film sin number de sankiba senpham na $1 million chamaga humpuram sankhi hairi aduga masina tankiba box office collection gi senpham na $1 million chahum hena tankhe hairi Maroi ba saktam langli ba singdi movies ki hero Ben Helsing ki saktam da maming lerpa actor Hugh Jackman Anna Valeris ki saktam da Beckinsale Carl ki saktam da David Wenham Frankenstein's monster ki saktam da Shuler Hensley aduga film si main villain Dracula ki saktam da Roxburgh Pare mayam ay huzik film si wari li ba huzeragi aina haiba da soy kibalan kiba madisi thawiyaw matam na mayam ngak piyo haiba wafam thamjeri Movies ki ahu sin makta da uba phangli wasi 1987 haibadi sokli sing maga sani pan marphu tareta Transylvania haiba mafam istu ulei numidangi matam da miyam amana makutta mainam paiduna sangsilak liraba lanban gi building amagi thong thugai na bahonari masigi maramdi numit kharani gi mamang dagi kulis da leriba mongpham sing dagi asi bhakchang sing loina huran khre aduga khungang gi praja sing sina thajari bana lanban gi building is da leriba Dr. Victor Frankenstein hariba nupa asina magi experiment sina na bagi damakta asi bhakchang sing si huran khri bo iramgani haibasi khungang is da leriba praja sing si chingna bani video ki Building sigi manung da leriba Dr. Frankenstein na huran khriba asi bhakchang sing sina punchilaba matungda yamna chaw changlaba monster ama semgat ama honari bani mana tawriba thong si mai su pakle haibadi asi bhakchang sing punchilaga semliba monster si hingan basu ngamle tawdubu mana thongnaw dagi mapal de yengthorku matamda masing yamlaba miyoy kangbu mana building sing mapan da phulliba si ure masi ubda mahak yamna pakhatlami tanjasida building sigi mapu ariba Dracula hariba nupa si khanguduna thorle tawriba experiment si masigi Dracula hariba nupa sina tawhanbani mafam asibu experiment tawphamoina sina nabagi damakta Dr. Frankenstein gi mafamda Dracula hariba nupa sina piyibani hojek Frankenstein na mabu lagliba miyam sidagi kanbina bagi damakta haijeri adubu Dracula na di mana hariba wafam si thawoina tabidre aduga hairei nanga tawriba experiment si mai paklaba matungdagi di aingonda nangi kanaba amata leidre mafam sida semgaliba monster asibu Dracula na magi thaba amati sina nabagi damakta tawribani Nakalamadana sangsilakliba praja miyam asina lanban wariba building sigi chawraba thong si thugai bangamkhre aduga manung sidana Dr. Frankenstein ga Dracula ka si marayena duna khanaba horale Frankenstein hairi nangi phatraba thabak sing de sina nabagi damakta aina semgaliba monster asi nangonda piroi masi haibaga loina na thangsang ma satorok duna Dracula ta ki hali adubu manu uliba thangsda Dracula masano ni sangsin duna yuhalle thangasina magi masa si phawdokle aduga thausadana hairi aidi hanadagi asi bhaksang na leiraba misagamani Masdigi Dr. Frankenstein na magi siabari wariba Igor haribu nupa si bu magi mateng pangbina bagi damakta kausili adubu mafam sida sangsilakliba Igor haribu nupa si su Dracula gi asengba minai ma oiramle hojek Dracula na magi mai thong sida akibagi saklon ma lawraba matungda Dr. Frankenstein gi masatagi I thakduna ma hatokle tanjasida Dr. na mai pakna semgatkiba monster asisu mikap thorle mabu sembiramliba Frankenstein sibasi ubada monster si yam shaurle masdagi Dracula gi mathakta mana attack tawsinduna fireplace na leriba mafamista thomjilami matungda Dr. Frankenstein gi asi bhaksang si upuduna lanban noriba building sigi mapan chenkhre asum man senthorliba sibu nupa amana uthokre masdagi man chenkhre mafam somdo ina mayam punna tanrakle hojik man sensilakliba si windmill lamana leriba mafam sidani mayam su magi matung ina duna hana nabagi damakta tanrakli nakalamadana Dracula gi masa si maina sakpaga loina na mairak hogalalle adubu mikup kharagi manungda magi asokpasing si loina hanjinkhre hojek magi haksang si karigumba sakti leriba bhut pret oiba jibam gi saktam do onthokre habji utliba magi mami is dai khoni khangbangami nakalamadana experiment semkiba monster asina Dr. Frankenstein gi asi bhaksang si puduna windmill amagi manungda sensilakli masing yamna praja sing asina windmill si mai thare asuma leringi nongthakta tamthirba vampire mari na paishilakli bisu ure masi urbadi praja sing si pakhatuna masa masa gi mathwai hingna na bagi damti sianakre aduga chakliba mairak is du ulakpadana Dr. Frankenstein gi asi bhaksang si paiduna windmill si gi mathak thang sarupta monster asina lepton leiri adu ma huji upay amta leidre tamthina chakliba mairak is da tasin badigi ma su sire Vampire mari silai mai da paitharale makhoi na miyoi bagi saklon do onthorale mafam sta lakli si Dracula aduga yauri bu nupi ahum sina magi nupi ngaktani Dr. Frankenstein semgalaba monster asina siba sida makhoi thamoi shokna kapnari masigi maramdi monster sibu makhoi gi thabak ta sina na bagi damak ta semgatkibani adubu ma hujik sikhrabani na makhoi gi thabak si pangthok pa yararoi khalubadagi Dracula gi nupi singshni yam kan kaplibani masigi matungdu ulali si sahi ama hukhrabagi wari dani Paris ki mafam khudimakta Ben Helsing haribu nupa asi wanted lauthopagi poster kya na pik thankhre mayam da haijarange Ben Helsing haribu nupa asi film sigi man protagonist oiriba misagasini poster sing sigi maraktagi Ben Helsing masamna ama lauthoptuni yengi mana sumaleringi nupi mana yamna kan laukhibagi makhol si tare yam thuna khonjel takriba mafam somda lagle adugu mana sangsilakku matamdadi laubagi makhol takriba nupi asigi asi haksang si leiramle adugu maning thangba buildings di yenglu matamda hingsa yai tamba kana gumba chaw sanglaba monster mana buildings de kakhale si ure
ꯍꯧꯖꯤꯛ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯤꯡꯆꯥꯏ ꯌꯥꯏꯊꯪꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯤꯁꯇꯔ ꯍꯥꯏꯠ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯥꯛꯇꯔ ꯖꯦꯀꯤꯜ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯤ ꯃꯁꯥꯃꯛꯅ ꯃꯁꯥꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯇꯧꯖꯕꯗꯒꯤ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯤꯁꯇꯔ ꯍꯥꯏꯠ ꯍꯥꯏꯅ ꯈꯪꯅꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯂꯥꯛꯂꯤꯕꯁꯤ ꯑꯔꯣꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯤꯁꯇꯔ ꯍꯥꯏꯠ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯨꯅꯕ ꯊꯥꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯕꯦꯟ ꯍꯦꯜꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤ ꯍꯥꯠꯇꯣꯛꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯕꯦꯟ ꯍꯦꯜꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯥꯖꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯃꯤꯁꯇꯔ ꯍꯥꯏꯠꯄꯨ ꯁꯔꯦꯟꯗꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯤꯁꯇꯔ ꯍꯥꯏꯠꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯟꯗꯨꯅ ꯑꯗꯨꯝ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯂꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯤꯁꯇꯔ ꯍꯥꯏꯠꯅ ꯕꯦꯟ ꯍꯦꯜꯁꯤꯡꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯟ ꯍꯦꯜꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯦ ꯍꯧꯖꯤꯛ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯃꯤꯁꯇꯔ ꯍꯥꯏꯠꯀꯤ ꯈꯨꯠ ꯅꯥꯝꯃ ꯀꯛꯊꯠꯂꯦ ꯑꯁꯨꯝꯅ ꯀꯛꯂꯕ ꯈꯨꯠ ꯅꯥꯝꯃ ꯑꯁꯤꯗꯤ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯕꯒ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯈꯨꯠ ꯑꯣꯟꯊꯣꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯐꯣꯔꯝꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯏꯠ ꯑꯁꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛ ꯑꯁꯤꯗꯒꯤ ꯕꯦꯟ ꯍꯦꯜꯁꯤꯡꯕꯨ ꯃꯈꯥꯗ ꯂꯪꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯇꯦꯟꯖꯩꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯥꯞꯊꯣꯔꯛꯇꯨꯅ ꯃꯤꯁꯇꯔ ꯍꯥꯏꯠꯀꯤ ꯃꯕꯨꯛꯇ ꯄꯥꯟꯗꯨꯅ ꯐꯥꯎꯗꯣꯛꯂꯝꯃꯤ ꯇꯦꯟꯖꯩꯁꯤꯗ ꯋꯥꯌꯔ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯈꯨꯊꯥꯡꯗ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯍꯥꯏꯠꯅ ꯋꯥꯌꯔ ꯑꯁꯤꯗ ꯆꯤꯡꯈꯠꯇꯨꯅ ꯕꯦꯟ ꯍꯦꯜꯁꯤꯡꯕꯨ ꯃꯊꯛꯇ ꯑꯃꯨꯛ ꯄꯨꯈꯠꯂꯛꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯕꯗꯒꯤ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯃꯤꯁꯇꯔ ꯍꯥꯏꯠ ꯑꯁꯤ ꯇꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯗꯥꯛꯇꯔ ꯖꯦꯀꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯐꯣꯔꯝꯗ ꯑꯣꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯁꯤꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯁꯤ ꯕꯦꯟ ꯍꯦꯜꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯕꯦꯟ ꯍꯦꯜꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯠꯇꯣꯛꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯝꯒꯤ ꯚꯦꯇꯤꯀꯥꯟ ꯁꯤꯇꯤꯗ ꯂꯩꯕ ꯆꯔꯆ ꯑꯃꯗ ꯕꯦꯟ ꯍꯦꯜꯁꯤꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯏ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯃꯣꯟꯁꯇꯔꯁꯤꯡꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯕꯦꯟ ꯍꯦꯜꯁꯤꯡꯕꯨ ꯊꯥꯔꯛꯂꯤꯕ ꯑꯔꯣꯟꯕ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯔꯆ ꯑꯁꯤꯕꯨ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯔꯣꯟꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯦꯟ ꯍꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯕꯨꯗꯤ ꯌꯥꯝꯅ ꯐꯖꯅ ꯄꯥꯡꯊꯣꯛꯏ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯊꯕꯛꯇ ꯆꯦꯛꯁꯤꯟꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯕꯦꯟ ꯍꯦꯜꯁꯤꯡ ꯑꯁꯤ ꯃꯤ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯎꯍꯜꯂꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯔꯤꯕꯅꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤꯕꯅꯤ ꯂꯨꯆꯤꯡꯕꯁꯤꯅ ꯕꯦꯟ ꯍꯦꯜꯁꯤꯡꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛ ꯑꯁꯤ ꯅꯣꯡꯃ ꯆꯔꯆ ꯑꯁꯤꯒꯤ ꯒꯦꯠꯇ ꯋꯥꯟꯊꯔꯒ ꯇꯥꯔꯝꯕꯅꯤ ꯃꯗꯨꯗꯒꯤ ꯆꯔꯆꯀꯤ ꯀꯥꯡꯕꯨꯅ ꯃꯥꯕꯨ ꯈꯨꯟꯒꯠꯄꯤꯔꯒ ꯌꯣꯛꯄꯤ ꯊꯛꯄꯤꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯆꯪꯖꯐꯝ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯑꯁꯨꯝꯅ ꯆꯔꯆ ꯑꯁꯤꯗ ꯃꯥꯕꯨ ꯆꯪꯖꯐꯝ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯕꯦꯟ ꯍꯦꯜꯁꯤꯡ ꯑꯁꯤ ꯊꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯅ ꯃꯊꯪꯗ ꯆꯠꯀꯗꯕ ꯃꯥꯒꯤ ꯃꯤꯁꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯕꯦꯟ ꯍꯦꯜꯁꯤꯡꯗ ꯇꯥꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯚꯦꯝꯄꯥꯌꯔꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯇꯝꯊꯤꯅ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯡ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯥꯀꯨꯂꯥ ꯀꯧꯕ ꯚꯦꯝꯄꯥꯌꯔ ꯑꯃꯅ ꯔꯨꯜ ꯆꯂꯥꯏꯗꯨꯅ ꯂꯩꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 150ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯕꯦꯂꯔꯤꯌꯁ ꯗ ꯑꯦꯜꯗꯔ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯟꯈꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯋꯥꯁꯛ ꯑꯃ ꯂꯧꯈꯤ ꯃꯗꯨꯗꯤ ꯗ꯭ꯔꯥꯀꯨꯂꯥ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯚꯦꯝꯄꯥꯌꯔ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯇꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯗ꯭ꯔꯥꯀꯨꯂꯥ ꯍꯥꯏꯔꯤꯕ ꯚꯦꯝꯄꯥꯌꯔ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯍꯥꯠꯄ ꯉꯝꯂꯝꯗꯅ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯅꯁꯨ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯨ ꯂꯥꯟꯊꯦꯡꯅꯕ ꯂꯦꯞꯇ꯭ꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯤꯑꯣꯏ ꯈꯖꯤꯛꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯤꯕ ꯀꯤꯡ ꯕꯣꯔꯤꯁꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕꯁꯤ ꯄ꯭ꯔꯤꯟꯁ ꯕꯦꯜꯀꯟ ꯚꯦꯂꯔꯤꯌꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯦꯅꯥ ꯚꯦꯂꯔꯤꯌꯁ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯍꯥꯠꯄ ꯉꯝꯗꯅ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯄꯣꯛ ꯃꯥꯄꯜꯂꯛꯇꯤ ꯂꯥꯏꯔꯝꯂꯦꯟ ꯐꯪꯕ ꯉꯝꯗꯅ ꯑꯗꯨꯝ ꯋꯥꯅ ꯈꯥꯡꯂꯒꯅꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩꯕꯨ ꯑꯁꯨꯝꯅ ꯉꯧꯕ ꯍꯥꯏꯕꯁꯤ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯔꯝꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩꯅ ꯃꯤꯑꯣꯏꯕ ꯖꯥꯇꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯂꯥꯏꯔꯝꯂꯦꯟ ꯐꯪꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯕꯦꯂꯔꯤꯌꯁ ꯗ ꯑꯦꯜꯗꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯉꯁꯤꯗꯒꯤ ꯆꯍꯤ 150ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯆꯔꯆ ꯑꯁꯤꯗ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯌꯥꯎꯕ ꯆꯦ ꯃꯆꯦꯠ ꯑꯃ ꯊꯝꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯑꯁꯤꯅ ꯆꯦ ꯃꯆꯦꯠ ꯑꯁꯤ ꯆꯔꯆ ꯑꯁꯤꯗ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯆꯤꯡꯅꯕꯗꯤ ꯃꯁꯤꯒꯤ ꯆꯦ ꯃꯆꯦꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩ ꯇꯥꯟꯖꯥꯁꯤꯗ ꯕꯦꯟ ꯍꯦꯜꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯨꯕꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯐꯥꯎꯔꯦ ꯃꯁꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯞꯂꯤꯕ ꯈꯨꯗꯣꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤ ꯇꯧꯕꯇꯕꯨ ꯕꯦꯟ ꯍꯦꯜꯁꯤꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯦꯖꯦꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ
ꯂꯨꯆꯤꯡꯕꯁꯤꯅ ꯆꯦꯖꯦꯠ ꯑꯁꯤ ꯕꯦꯟ ꯍꯦꯜꯁꯤꯡꯗ ꯄꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯄ ꯌꯥꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯏ ꯆꯔꯆ ꯑꯁꯤꯗ ꯀꯥꯔꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯎꯔꯤ ꯃꯍꯥꯛ ꯑꯁꯤ ꯕꯦꯟ ꯍꯦꯜꯁꯤꯡꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯚꯦꯝꯄꯥꯌꯔꯁꯤꯡ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯚꯔꯅ ꯁꯥꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯤ ꯃꯁꯤ ꯃꯔꯝꯗꯤ ꯚꯦꯝꯄꯥꯌꯔ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯑꯁꯤꯗꯤ ꯁꯤꯜꯚꯔꯅ ꯁꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯛꯇꯅ ꯍꯥꯠꯄ ꯉꯝꯃꯤ ꯀꯥꯔꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯐꯠꯇꯕ ꯃꯣꯟꯁꯇꯔ ꯑꯃꯗꯤ ꯚꯦꯝꯄꯥꯌꯔꯅꯆꯤꯡꯕ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯒꯥꯏꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯔꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯥꯕꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯀꯥꯔꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯄ꯭ꯔꯤꯟꯁ ꯚꯦꯜꯀꯟ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯦꯅꯥꯅ ꯗ꯭ꯔꯥꯀꯨꯂꯥꯅ ꯊꯥꯔꯛꯄ ꯇꯝꯊꯤꯔꯕ ꯋꯦꯌꯔꯋꯣꯜꯐ ꯑꯃꯕꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯋꯦꯌꯔꯋꯣꯜꯐ ꯍꯥꯏꯕꯗꯤ ꯃꯤꯅ ꯑꯣꯟꯕ ꯀꯩꯁꯥꯜ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯇꯝꯊꯤꯔꯕ ꯀꯩꯁꯥꯜ ꯑꯁꯤꯕꯨ ꯁꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯜꯂꯦ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯚꯦꯜꯀꯟꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯃꯈꯥꯗ ꯇꯥꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯔꯨ ꯑꯁꯤ ꯁꯤꯜꯚꯔꯅ ꯁꯥꯕꯅꯤ ꯁꯤꯜꯚꯔꯅ ꯁꯥꯕ ꯅꯣꯡꯃꯩ ꯃꯔꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯍꯥꯠꯄ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯜꯚꯔꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯦꯅꯥꯅ ꯚꯦꯜꯀꯟꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯈꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯒꯤ ꯃꯅꯥꯛ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯥꯊꯤꯔꯕ ꯀꯩꯁꯥꯜ ꯑꯁꯤꯅ ꯐꯥꯔꯤꯕ ꯁꯔꯪ ꯑꯁꯤ ꯁꯥꯒꯥꯏꯗꯨꯅ ꯊꯣꯛꯄ ꯉꯝꯂꯦ ꯑꯁꯨꯝꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯀꯩꯁꯥꯜ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯦ ꯑꯦꯅꯥꯅ ꯍꯧꯖꯤꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯂꯝꯕꯤꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅ ꯂꯨꯔꯕ ꯂꯩꯔꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯂꯨꯔꯦ ꯇꯥꯟꯖꯥꯁꯤꯗ ꯁꯥꯊꯤꯔꯕ ꯀꯩꯁꯥꯜ ꯑꯁꯤ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯈꯪꯍꯧꯗꯅ ꯃꯌꯥꯝꯕ ꯚꯦꯜꯀꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯝꯃꯤ ꯇꯧꯕꯇꯕꯨ ꯀꯩꯁꯥꯜ ꯑꯁꯤꯒ ꯃꯥꯒꯁꯤ ꯃꯐꯝꯁꯤꯗ ꯁꯤꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯁꯤꯡꯗ ꯇꯥꯁꯤꯟꯃꯤꯟꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯚꯦꯟ ꯍꯦꯜꯁꯤꯡ ꯑꯃꯗꯤ ꯀꯥꯔꯜꯅ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯅꯥꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯆꯪꯕ ꯌꯥꯗꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯔꯃꯤꯁꯟ ꯄꯤꯗꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯊꯝꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯚꯦꯜꯍꯦꯟꯁꯤꯡꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯑꯦꯅꯥꯅꯁꯨ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯃꯗꯒꯤ ꯃꯇꯦꯡ ꯂꯧꯕꯒꯤ ꯋꯥꯐꯝꯁꯤꯗ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯇꯤꯌꯥꯗ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯚꯦꯝꯄꯥꯌꯔ ꯑꯍꯨꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯦꯅꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯦꯜꯍꯦꯟꯁꯤꯡꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤꯅ ꯚꯦꯝꯄꯥꯌꯔ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯚꯦꯝꯄꯥꯌꯔ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯃꯅ ꯑꯂꯤꯔꯥ ꯑꯃꯅ ꯕꯦꯔꯣꯅꯥ ꯑꯗꯨꯒ ꯑꯃꯅ ꯃꯔꯤꯁꯀꯥ ꯍꯥꯏꯅ ꯀꯧꯏ ꯃꯔꯤꯁꯀꯥ ꯍꯥꯏꯔꯤꯕꯤ ꯚꯦꯝꯄꯥꯌꯔ ꯑꯁꯤꯅ ꯚꯦꯜꯍꯦꯜꯁꯤꯡꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯂꯤꯔꯥ ꯑꯃꯗꯤ ꯕꯦꯔꯣꯅꯥꯅ ꯑꯦꯅꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯍꯧꯖꯤꯛ ꯑꯦꯅꯥꯕꯨ ꯃꯈꯣꯏꯅ ꯐꯥꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯅꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯅ ꯚꯦꯂꯦꯟꯁꯤꯡꯒ ꯃꯔꯤꯁꯀꯥꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯑꯁꯨꯝꯅ ꯐꯥꯏꯠ ꯇꯧꯅꯔꯛꯄꯗ ꯍꯣꯂꯤ ꯋꯥꯇꯔ ꯇꯩꯔꯕ ꯇꯦꯟꯖꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯔꯤꯁꯀꯥ ꯍꯥꯏꯔꯤꯕ ꯚꯦꯝꯄꯥꯌꯔ ꯑꯁꯤꯗ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯕ ꯃꯇꯨꯡꯗ ꯁꯤꯔꯦ ꯃꯁꯤꯗꯒꯤ ꯑꯦꯅꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕ ꯚꯦꯝꯄꯥꯌꯔ ꯑꯅꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯆꯩꯊꯦꯡꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯁꯤꯗꯒꯤ ꯑꯦꯅꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯥꯎꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯑꯦꯅꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯦꯜꯍꯦꯟꯁꯤꯡꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 100 ꯑꯁꯤꯗ ꯚꯦꯝꯄꯥꯌꯔ ꯑꯃꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯁꯤ ꯚꯦꯜꯍꯦꯟꯁꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯚꯦꯜꯍꯦꯟꯁꯤꯡꯕꯨ ꯃꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗ꯭ꯔꯦꯀꯨꯂꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯂꯥꯟꯕꯟꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯕꯦꯔꯣꯅꯥ ꯑꯃꯗꯤ ꯑꯂꯤꯔꯥꯒꯤ ꯃꯊꯛꯇ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯔꯤ ꯃꯁꯤ ꯃꯔꯝꯗꯤ ꯑꯦꯅꯥꯕꯨ ꯍꯥꯠꯄ ꯉꯝꯗꯅ ꯂꯥꯛꯄ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯔꯤꯁꯀꯥꯅ ꯁꯤꯈꯤꯕꯒꯤꯗꯃꯛꯇꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯚꯦꯝꯄꯥꯌꯔꯁꯤꯡ ꯑꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅꯥꯎ ꯑꯃꯅ ꯁꯤꯍꯧꯕꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯗ꯭ꯔꯥꯀꯨꯂꯥꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯚꯦꯝꯄꯥꯌꯔꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯟ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯅ ꯚꯦꯟ ꯍꯦꯜꯁꯤꯡ ꯑꯃꯗꯤ ꯀꯥꯔꯜꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯃꯗ ꯗ꯭ꯔꯥꯀꯨꯂꯥ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯁꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯈꯪꯅꯗꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯗ ꯑꯦꯅꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯕꯕꯥꯅ ꯍꯤꯡꯂꯤꯉꯩ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯂꯩꯐꯝ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ ꯀꯌꯥꯃꯔꯣꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯦꯞ ꯑꯁꯤꯗ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯈꯔ ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯦꯅꯥꯅ ꯃꯥꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟꯁꯤ ꯃꯥꯅ ꯐꯪꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯚꯦꯜꯀꯟ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯦ ꯁꯤꯈ꯭ꯔꯦ ꯈꯜꯂꯨꯔꯕ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄꯗ ꯑꯦꯅꯥ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯦꯜꯀꯟꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔ ꯑꯩꯅ ꯈꯪꯂꯦ ꯑꯗꯨꯒ ꯋꯦꯌꯔꯋꯣꯜꯐ ꯑꯣꯜꯂꯕ ꯃꯤꯁꯛ ꯑꯃꯕꯨ ꯐꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛꯁꯨ ꯃꯉꯣꯟꯗ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯐꯝꯁꯤꯗ ꯚꯦꯜꯀꯟ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯋꯦꯌꯔꯋꯣꯜꯐ ꯑꯃꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜꯗꯒꯤ ꯚꯦꯜꯍꯦꯟꯁꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯠ ꯊꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯣꯡꯅꯥꯎ ꯐꯛꯀꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯕꯅ ꯍꯥꯟꯈ꯭ꯔꯦ ꯚꯦꯟ ꯍꯦꯜꯁꯤꯡꯅꯁꯨ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯑꯦꯅꯥꯅꯗꯤ ꯃꯥꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯡꯗ ꯇꯥꯟꯅꯔꯤ ꯚꯦꯟ ꯍꯦꯜꯁꯤꯡꯅ ꯀꯩꯁꯥꯜꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯀꯩꯁꯥꯜꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛꯁꯨ ꯂꯩ ꯍꯥꯏꯔꯤ
ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯕꯦꯜꯍꯦꯟꯁꯤꯡꯅ ꯊꯥꯖꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯦꯅꯥꯅ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯃꯃꯩ ꯊꯪꯗꯗꯤ ꯑꯦꯅꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯁꯨ ꯌꯥꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯗꯥꯛꯇꯔ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯅ ꯂꯩꯔꯝꯕ ꯂꯥꯟꯕꯟꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯐꯤꯂꯝꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯠꯈꯤꯕ ꯗꯥꯛꯇꯔ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯟꯁꯇꯔ ꯑꯃ ꯁꯦꯝꯒꯠꯈꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯎꯔꯕ ꯃꯦꯆꯤꯟꯁꯤꯡ ꯁꯦꯝꯒꯠꯇꯨꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯗꯥꯛꯇꯔ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁꯇꯨꯅ ꯁꯦꯝꯒꯠꯂꯝꯕ ꯃꯦꯆꯤꯟ ꯑꯗꯨꯅꯤ ꯃꯥꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯆꯥꯡꯌꯦꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯀꯨꯂꯥꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯇꯧꯍꯜꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗ ꯑꯦꯅꯥꯒ ꯕꯦꯜꯍꯦꯟꯁꯤꯡ ꯑꯁꯤ ꯎꯠꯂꯛꯏ ꯑꯦꯅꯥꯅ ꯍꯥꯏꯔꯤ ꯋꯦꯌꯔꯋꯣꯜꯐ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏꯕꯅ ꯑꯣꯟꯕ ꯀꯩꯁꯥꯜꯁꯤꯡ ꯑꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯁꯥꯜ ꯑꯣꯜꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯐꯪꯂꯤꯕ ꯁ꯭ꯔꯥꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯦꯜꯀꯟ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯐꯣꯝꯗ ꯑꯃꯨꯛ ꯑꯣꯜꯂꯦ ꯑꯗꯨꯒ ꯗ꯭ꯔꯥꯀꯨꯂꯥꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯕꯦꯜꯀꯟꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯦꯅꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯕꯦꯜꯀꯟꯕꯨ ꯐꯥꯗꯨꯅ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯅ ꯁꯦꯝꯒꯠꯂꯝꯕ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯉꯛꯁꯝꯗ ꯂꯤꯛ ꯑꯃꯁꯨ ꯌꯥꯎꯕ ꯎꯏ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯕꯦꯜꯀꯟꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯥꯒꯤ ꯃꯄꯥꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯕꯣꯔꯤꯁ ꯑꯗꯨ ꯃꯈꯣꯏꯒꯤꯗꯤ ꯃꯄꯥꯅꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯕꯦꯜꯀꯟꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯗ꯭ꯔꯥꯀꯨꯂꯥꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯁꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯑꯣꯟꯕ ꯀꯩꯁꯥꯜꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯋꯔꯁꯤ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯐꯝꯗ ꯂꯩ ꯍꯧꯖꯤꯛ ꯕꯦꯜꯀꯟꯕꯨ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯆꯤꯟ ꯑꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯀꯌꯥ ꯑꯃ ꯀꯥꯞꯊꯣꯔꯛꯂꯤꯕꯁꯨ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯒ ꯕꯦꯜꯍꯦꯟꯁꯤꯡꯒꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯆꯥꯎꯔꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯐꯝꯁꯤꯗ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯚꯦꯝꯄꯥꯌꯔ ꯑꯣꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯔꯨꯝꯁꯤꯡꯅꯤ ꯃꯁꯤꯕꯨ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯦꯅꯥꯅ ꯕꯦꯜꯍꯦꯟꯁꯤꯡꯗ ꯍꯥꯏꯔꯤ ꯗ꯭ꯔꯥꯀꯨꯂꯥ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯁꯤꯗꯨꯅ ꯂꯩꯔꯕ ꯍꯛꯆꯥꯡ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯄꯣꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯔꯒ ꯄꯣꯛꯄꯅꯤ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯏꯅꯔꯖꯤ ꯑꯃꯒꯤ ꯗꯔꯀꯥꯔ ꯂꯩ ꯃꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯗꯒꯤꯅꯤ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯅ ꯁꯦꯝꯒꯠꯂꯝꯕ ꯃꯦꯆꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯀꯨꯂꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯕꯦꯜꯀꯟꯗ ꯂꯥꯏꯇꯅꯤꯡꯅ ꯐꯨꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯊꯥꯗꯣꯔꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯁꯤꯡ ꯑꯁꯤꯅ ꯆꯠꯈ꯭ꯔꯒ ꯑꯣꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯔꯨꯝꯁꯤꯡ ꯑꯁꯤꯗ ꯌꯩꯔꯝꯃꯤ ꯍꯟꯖꯤꯟꯅ ꯕꯦꯜꯀꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤꯅ ꯚꯦꯝꯄꯥꯌꯔꯒꯤ ꯃꯔꯨꯝꯁꯤꯡ ꯑꯁꯤꯗ ꯌꯩꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯁꯦꯛꯄꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯚꯦꯝꯄꯥꯌꯔ ꯃꯆꯥ ꯀꯌꯥ ꯑꯃ ꯄꯥꯏꯊꯣꯔꯛꯂꯦ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯣꯟꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤ ꯎꯕꯗ ꯗ꯭ꯔꯥꯀꯨꯂꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯗ꯭ꯔꯥꯀꯨꯂꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯧꯅ ꯊꯣꯛꯂꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯏ ꯊꯛꯄ ꯇꯝꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯚꯦꯟ ꯍꯦꯜꯁꯤꯡꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯤꯕ ꯁꯦꯛꯄꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯍꯥꯠꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯎꯕꯗ ꯗ꯭ꯔꯥꯀꯨꯂꯥꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯚꯦꯜꯍꯦꯟꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯚꯦꯜꯍꯦꯟꯁꯤꯡꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯊꯣꯡꯁꯤ ꯃꯁꯥ ꯃꯇꯣꯝꯇꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯜꯀꯟ ꯑꯁꯤ ꯃꯦꯆꯤꯟ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯐꯤꯕꯝꯅꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤꯗꯒꯤ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯤꯡꯍꯟꯕ ꯉꯝꯂꯤꯕꯅꯤ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯋꯔ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯕꯦꯜꯀꯟꯒꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯄꯥꯋꯔꯁꯤ ꯍꯧꯖꯤꯛ ꯍꯟꯊꯔꯛꯂꯦ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛꯇ ꯅꯧꯅ ꯍꯤꯡꯒꯠꯂꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯤꯜꯚꯦꯅꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯜꯍꯦꯟꯁꯤꯡꯅ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯂꯒ ꯁꯤꯜꯚꯔ ꯁ꯭ꯇꯤꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯊꯤꯟꯈ꯭ꯔꯦ ꯕꯦꯜꯍꯦꯟꯁꯤꯡꯅ ꯈꯜꯂꯤꯕꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯗ꯭ꯔꯥꯀꯨꯂꯥ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯤꯜꯚꯔꯒꯤ ꯇꯥꯁꯅ ꯊꯤꯟꯕ ꯃꯇꯝꯗꯁꯨ ꯗ꯭ꯔꯥꯀꯨꯂꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯗ꯭ꯔꯥꯀꯨꯂꯥ ꯑꯁꯤꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯚꯦꯝꯄꯥꯌꯔꯁꯤꯡꯁꯤꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯃꯌꯥꯝꯗꯒꯤ ꯍꯦꯟꯕ ꯃꯉꯣꯟꯗ ꯄꯥꯋꯔ ꯆꯦꯜꯂꯤꯕꯅꯤ ꯍꯧꯖꯤꯛ ꯗ꯭ꯔꯥꯀꯨꯂꯥꯅ ꯅꯣꯛꯇꯨꯅ ꯒꯦꯕ꯭ꯔꯤꯌꯦꯜ ꯍꯥꯏꯗꯨꯅ ꯚꯦꯟ ꯍꯦꯜꯁꯤꯡꯗ ꯀꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯧꯔꯛꯄꯗ ꯚꯦꯜꯍꯦꯟꯁꯤꯡ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯦꯃꯣꯔꯤꯗꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯒꯦꯕ꯭ꯔꯤꯌꯦꯜ ꯀꯧꯏ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯀꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯚꯦꯜꯍꯦꯟꯁꯤꯡꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯤꯡ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯍꯟꯅꯕ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯗ꯭ꯔꯥꯀꯨꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯊꯧꯁꯥꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯀꯨꯂꯥꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯃꯪꯗ ꯍꯧꯈ꯭ꯔꯕ ꯂꯥꯟꯐꯝ ꯀꯌꯥꯒꯤ ꯁꯛꯇꯝ ꯇꯣꯏꯅ ꯎꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯔꯝ ꯅꯪꯅ ꯈꯪꯖꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯚꯦꯟ ꯍꯦꯜꯁꯤꯡꯒꯤ ꯊꯃꯣꯏꯗ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤ ꯈꯪꯕꯅꯣ ꯃꯁꯤꯗ ꯗ꯭ꯔꯥꯀꯨꯂꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯁꯤ ꯑꯃꯠꯇꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯅ ꯃꯌꯥꯝꯕ ꯕꯦꯜꯀꯟꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯕꯦꯜꯀꯟꯅꯗꯤ ꯑꯦꯅꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯍꯧꯅꯕ ꯍꯥꯏꯔꯤ ꯑꯦꯅꯥꯅ ꯕꯦꯜꯀꯟꯕꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯚꯦꯝꯄꯥꯌꯔ ꯃꯆꯥ ꯀꯌꯥ ꯑꯃ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌా ꯄꯤꯔꯦ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇꯅ ꯄꯣꯈꯥꯏꯗꯨꯅ ꯁꯤꯕ ꯍꯧꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯦꯜꯀꯟꯗꯒꯤ ꯊꯣꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤ ꯁꯣꯟꯕꯅꯅꯤ ꯃꯔꯝ ꯑꯁꯤꯅ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯅ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯁꯤꯅ ꯁꯤꯔꯛꯄꯁꯤ ꯎꯕꯗ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯀꯞꯂꯤ ꯑꯃꯗꯤ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗ꯭ꯔꯥꯀꯨꯂꯥꯒ ꯚꯦꯟ ꯍꯦꯜꯁꯤꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯁꯤꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯚꯦꯟ ꯍꯦꯜꯁꯤꯡꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯦꯅꯥꯒꯤ ꯃꯅꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯕꯦꯜꯀꯟ ꯑꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯋꯦꯌꯔꯋꯣꯜꯐꯀꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯂꯦ
Hosek Van Helsingna magi wire ga loina baten jagi khulai se kapthokuna mafam stigi ena ga makhoi ni sisial hobo ngamle aduga hosik makhoi na lagli si film sigi ahu busin de yaukhiba Frankenstein gi monster na mai chak thek ga sikhiba windmill adudani makhoi ni na wari shana shana duna dum lakpada makhoi ni mak leinung du puthakre aduga manung sidi yai duna tabadagi makhoi ni magwan thakre Matangi ayukta makhoi ni smikap thorle manung sta karigumba makhol matai haiduna yangpa matam dadi Frankenstein na semna monster si oiramle matam kuina dagi mahak si mayamna sikre haina khalori basdi hosik phau ma di hingduna leiramle ahan badadi monster si hek ubada pakhat padagi makhoi fight tongnerami adubu kona thangda makhoi wari shanaduna gyan danare monster sina hairi Dracula na ibu magi thabakti sina na bagi dumakta semgathibani magi masa sing adubu matam supagi ona hinganduna thambang amge dori basi ainani aingondagi phangbe energy adu sina batarabadi magi masa sing adu matam supagi ona siba naidani hingbang amlagani tobudubo hairi thabak si ainadi tobu pamde maramasna mafamsda ai matam queen dagi lotuna leirakibani hojek balancing hairi Frankenstein na semna monster si Rome gi search ta pukhrasi mafam adu da thamba tarabadi mahaka soyangam amata yaudana leibi yagani tobudubo makoina sumna haineringai nakaldagi kaishal olaba welcome na tahore masigi pawsi Dracula da tamluna bagi damak mafamstigi satkre mathangi sindana Carl haribu nupasi tumlamadi hawalai pana hujik leiribsi enagi konungdani mana pillar amda pairubadagi phaglang oina leiramliba mafamsta painting ma thorale masi yengduna Dracula gi maramda karigumba kharadi khangmangamle nakalamdana Frankenstein na semlama monster si balancing na yolina pullama matungda sagol gari ma da hapsille mabu hujik Rome gi search tana pugadoribani asumna sagol gari se sum lakpana Budapest gi jungle ma da phawdun lagli hojek numidangi matam su oire tanjasi da balancing gi thamoi da karigumba singnaba madi phawri khangudana Dracula gi nupi vampire am paislak turmangonde attack torale asuma torli be attack sing sidagi balancing si toin nan thok chab ngamlami hanjin hanjina balancing gi mathakta vampire nupi sing sun landari tobudabu khwaidagi hena khudong thiribadi makhoi mahangda leire haibadi makhoi gi lambi sida thariba thong si tattuna leiramle sagol sing sin yamna yang selga tatlaba thong si bu chongduna seli adugo balancing su mafam sidagi yam hai sing nan thokduni hingja hore tobudabu sagol sing sin singliba box asidi lok asigi manung da pai thakre box asi manung da yauriba Frankenstein na semna monster sibu kanana bagi damakta vampire nupi sing sin makhoi gi leijabi pangal thadaduna kanana ba honari Dracula gi nupi Verona na yamna yang na paisilakuna monster bu kanana bagi damakta box asi hangdok lubu matam dadi manung sti yauram libasdi pokhai ngai posak singa loina na masin tumlawa silver na saba yamla pata sing asini hojikti mana su khangle toron liba sing asi makhoi bu han na bagi damakta thawaina khujil tharang sin boiram le haibasi adubu hojik matam asi thengdokre mastigi nan thoktuna chalhuna bagi tanja asi leitre box asi makha da yesinduna tare adugo pokhai rak matam dadi masil tumnaba silver ki ta sing asi paithortuna Verona gi hakchang da ta ke amna yukre asumna silver gi ta sing sna panbadagi Verona si mafamsta sire tasengba gi di torun liba thabak sing si Van Helsing na hanadagi yatuna thamba plan oramle atopa sagol gari ma da Frankenstein semna monster si puduna salibani atopa sagol gari si bu thori basna ena na thobani hojek Valentine su sagol gari si laktuna phamlare tobudu makhoi gi khudong thiba lan phamsi hojik su loidri atopa tamthiba yekna ba masu makhoi ge thengnaga dore madudi atai kana sunate kaishal olaba welkan nasini hojik welkan na makhoi gi sagol gari si landarle makhoi gi sagol gari su mai na sale Carl, Anna, amadi Frankenstein semna monster si sagol gari si gi chongthore adu Valentine di hojik su welkan ge thengai na bagi damakta thangna phana le hori tamthirba kaishal sina Valentine bu han na bagi damakta chongshli Valentine su yam hai sing na magi nomai si na duna kaishal si nomai ka aptuna hatole tobudu Valentine gi mafam da yam nungai taba thodo amadi ohelamle kaishal olba welkan na Valentine gi masat siklamle masina takudi Valentine su kaishal soidana olagani habsi Anna na khangle mastagi mana pakhatuna Valentine gi manakta gi ning handuna thorli asuma tawringi Dracula gi hingori binupi Alirana khangudana Anna de attack tawkhre adugo magi makhongsta yamduna Budapest city in leiba sonda pai tunu satkre makhoi ahum sisu upai leitan lehore Anna bu kanana bagi damakta makhoi ahum su Budapest city is the sangsilagle asumna city is the sangsilakpa matamda Alirana makhoi bu hana dagi ngai duna leiramle mana hairi yasina bu porakna bagi damakta Dracula na makhoi da wafam ma hairakli haiduna phongdogli karigumba na khoina Anna bu phangba pamlabadi Frankenstein na semgalamba monster du Dracula da sinagadabani adugo manam khatarai hayeng numidang si Budapest city is the leiba Dracula gi konung da party ma silli madudana khoisu lakadabani hairamlaga mafamstegi paikre masigi matungda ulelibsi Van Helsing na Frankenstein gi monster si wan thalaba matungda mafam amada losinduna thamamli adugo makhoi ani na Anna bu kanana bagi damakta Dracula gi party tawri mafam du channa bagi damakta thokre adubu Frankenstein na semlamba monster si thamliba mafamsda hanadagi atopa mioi mana lotuna leiraga makhoi na tawriba thabak sing sibu lona yengduna leiramle ari wafam si makhoi ani na di khangmanati hojek Van Helsing amadi Carl na Dracula gi party mafamsdi yausilagle Anna ga Dracula ga si hojik dance tawri Valentine na Carl da hairi Dracula gi dhyan si nakalamada theidok hanna bagi damakta masdagi Carl na sangsinuna thawong mapang thorure asuma tawusta Dracula gi dhyan si nakalamada theidok ningai Anna bu mafamsdagi puduna satpang maure adubu tanjasida Frankenstein na semgalamba monster si Dracula gi mioi singna phara matungda mafamsda puduna lagle asuma tawusta Valentine na ngakpaga loina na nungai tawa phawre
ꯍꯧꯖꯤꯛ ꯗ꯭ꯔꯥꯀꯨꯂꯥꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯚꯦꯝꯄꯤꯌꯔꯒꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨꯁꯤꯗ ꯚꯥꯏꯂꯦꯟꯁꯤꯡꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯀꯥꯔꯜꯅ ꯃꯥꯅ ꯁꯦꯝꯖꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯕꯣꯝ ꯑꯃ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯕꯣꯝ ꯑꯁꯤꯅ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯥ ꯃꯉꯥꯜꯒꯨꯝ ꯂꯪꯂꯕ ꯃꯉꯥꯜ ꯊꯥꯗꯣꯔꯛꯏ ꯑꯁꯨꯝꯅ ꯊꯥꯗꯣꯔꯛꯂꯤꯕ ꯃꯉꯥꯜ ꯑꯁꯤꯅ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯚꯦꯝꯄꯤꯌꯔ ꯈꯨꯗꯤꯡꯃꯛ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯔꯦ ꯚꯥꯏꯂꯦꯟꯁꯤꯡ ꯑꯃꯗꯤ ꯑꯦꯅꯥꯁꯨ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯐ꯭ꯔꯦꯡꯀꯦꯟꯁꯇꯥꯏꯟꯅ ꯁꯦꯝꯂꯝꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯤꯗ ꯍꯥꯞꯇꯨꯅ ꯐꯥꯔꯒ ꯄꯨꯈꯤꯕꯁꯤ ꯎꯔꯦ ꯌꯥꯝ ꯊꯨꯅ ꯚꯥꯏꯂꯦꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯤꯁꯤꯕꯨ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯥꯎꯔꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯤꯡꯖꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯂꯥꯎꯗꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯋꯥꯁꯛꯂꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯗ꯭ꯔꯥꯀꯨꯂꯥꯅ ꯅꯪꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯃꯇꯧꯁꯨꯝꯅ ꯐ꯭ꯔꯦꯡꯀꯦꯟꯁꯇꯥꯏꯟꯅ ꯁꯦꯝꯂꯝꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯦꯅꯥꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯂꯦ ꯍꯧꯖꯤꯛ ꯀꯥꯔꯜꯅ ꯃꯥꯅ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯔꯝꯗ ꯅꯩꯅꯕꯗ ꯐꯪꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯗ ꯐꯣꯡꯗꯣꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯗ꯭ꯔꯥꯀꯨꯂꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯕꯦꯂꯦꯔꯤꯌꯁ ꯗ ꯑꯦꯜꯗꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯑꯦꯅꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯣꯏꯔꯝꯂꯦ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯁꯦꯇꯥꯟꯁꯤꯡꯕꯨ ꯄꯨꯖꯥ ꯇꯧꯖꯔꯒ ꯁꯛꯇꯤ ꯐꯪꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯏꯁꯣꯔꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯖꯦꯜ ꯑꯃ ꯊꯥꯔꯛꯈꯤꯕꯅꯤ ꯑꯦꯟꯖꯦꯜ ꯑꯁꯤꯅ ꯗ꯭ꯔꯥꯀꯨꯂꯥꯕꯨꯁꯨ ꯍꯥꯠꯄ ꯉꯝꯈꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯅꯣꯔꯣꯛꯇ ꯆꯠꯂꯒ ꯅꯣꯔꯣꯛꯇ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ ꯅꯣꯔꯣꯛꯇ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯌꯥꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯏ ꯊꯛꯇꯨꯅ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯚꯦꯝꯄꯤꯌꯔꯁꯤꯡ ꯑꯃꯗꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯀꯌꯥ ꯁꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯃꯥ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯚꯦꯂꯦꯔꯤꯌꯁ ꯗ ꯑꯦꯜꯗꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯋꯥꯁꯛ ꯑꯃ ꯂꯧꯈꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯃꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯅ ꯂꯥꯏꯔꯝꯂꯦꯟ ꯐꯪꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ ꯑꯗꯨꯕꯨ ꯚꯦꯂꯦꯔꯤꯌꯁ ꯗ ꯑꯦꯜꯗꯔꯅ ꯑꯁꯨꯝꯅ ꯋꯥꯁꯛ ꯂꯧꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯌꯥꯝꯅ ꯋꯥꯡꯕ ꯂꯥꯟꯕꯟꯒꯤ ꯕꯤꯜꯗꯤꯡ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯗ꯭ꯔꯥꯀꯨꯂꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗꯅꯤ ꯃꯥꯕꯨ ꯐꯥꯗꯨꯅ ꯊꯝꯖꯤꯜꯂꯝꯃꯤꯕꯁꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯀꯨꯂꯥꯅ ꯑꯃꯨꯛꯀꯁꯨ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯁꯦꯇꯥꯟꯁꯤꯡꯗꯒꯤ ꯃꯥꯒꯤ ꯁꯛꯇꯤ ꯑꯃꯨꯛ ꯅꯤꯖꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯁꯦꯛꯄꯤꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯕꯅꯤꯅ ꯃꯉꯣꯟꯗ ꯃꯁꯥ ꯄꯥꯜꯂꯦ ꯃꯁꯥ ꯄꯥꯜꯂꯕꯅꯤꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯄ ꯉꯝꯕꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯉꯝꯈꯤꯕꯅꯤ ꯀꯥꯔꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯚꯦꯂꯦꯔꯤꯌꯁ ꯗ ꯑꯦꯜꯗꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯗ꯭ꯔꯥꯀꯨꯂꯥ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯎꯟ ꯇꯥꯕ ꯃꯐꯝꯗ ꯂꯩꯕ ꯂꯥꯟꯕꯟꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯚꯦꯂꯦꯔꯤꯌꯁ ꯗ ꯑꯦꯜꯗꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯇꯟꯖꯥꯁꯤꯗ ꯑꯦꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ ꯀꯌꯥ ꯆꯪꯅ ꯐꯛꯂꯥꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅꯁꯨ ꯂꯩꯈꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯊꯨꯒꯥꯏꯅꯕꯁꯨ ꯍꯣꯠꯅꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯚꯦꯜꯍꯟꯁꯤꯡꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯅ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯃꯅ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯐꯛꯂꯥꯡ ꯑꯁꯤꯗ ꯂꯦꯇꯤꯟ ꯃꯌꯦꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯏꯗꯨꯅ ꯂꯩꯔꯤ ꯀꯥꯔꯜꯅ ꯃꯁꯤꯕꯨ ꯄꯥꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯁꯔꯨꯛ ꯈꯔꯗꯤ ꯃꯥꯡꯂꯝꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯚꯦꯜꯍꯟꯁꯤꯡꯅ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯅ ꯄꯤꯔꯛꯈꯤꯕ ꯆꯦꯖꯦꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯁꯤ ꯄꯨꯊꯣꯛꯇꯨꯅ ꯋꯥꯠꯂꯤꯕ ꯁꯔꯨꯛꯁꯤꯗ ꯍꯥꯞꯆꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯆꯥꯟꯅꯔꯦ ꯑꯗꯨꯒ ꯀꯥꯔꯜꯗ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯔꯣ ꯍꯥꯏꯗꯨꯅ ꯀꯥꯔꯜꯅ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯏꯁꯣꯔꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯚꯦꯜꯍꯟꯁꯤꯡꯅ ꯇꯧꯔꯨꯕꯗꯒꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤ ꯃꯤꯡꯁꯦꯜ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯚꯦꯜꯍꯟꯁꯤꯡꯅ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯈꯨꯠꯅ ꯊꯦꯡꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯤꯡꯁꯦꯜ ꯑꯃ ꯅꯠꯂꯝꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯊꯣꯡ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯑꯣꯏꯅ ꯊꯣꯡ ꯑꯁꯤ ꯈꯨꯊꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏꯔꯤꯕ ꯎꯟ ꯇꯥꯕ ꯃꯐꯝꯗ ꯂꯩꯕ ꯆꯥꯎꯔꯕ ꯕꯤꯜꯗꯤꯡ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯥꯈꯠꯀꯗꯧꯔꯤꯕ ꯐꯛꯂꯥꯡꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯀꯥꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯉꯁꯥꯏ ꯀꯩꯁꯥꯜ ꯑꯃꯅ ꯆꯤꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯚꯦꯟ ꯍꯦꯜꯁꯤꯡꯒꯤ ꯃꯁꯥꯗꯁꯨ ꯋꯦꯌꯔꯋꯣꯜꯐ ꯑꯣꯜꯂꯛꯅꯕꯒꯤ ꯄꯋꯥꯔꯗꯨ ꯌꯥꯎꯔꯕꯅꯤ ꯃꯁꯤꯗꯒꯤ ꯀꯩꯁꯥꯜꯒꯤ ꯄꯋꯥꯔꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯔꯜ ꯑꯃꯗꯤ ꯑꯦꯅꯥꯕꯨ ꯄꯥꯏꯔꯒ ꯐꯛꯂꯥꯡꯁꯤꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯂꯦ ꯇꯟꯖꯥꯁꯤꯗ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯕꯨ ꯎꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯚꯦꯜꯍꯟꯁꯤꯡꯅ ꯃꯥꯕꯨ ꯐꯥꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯐ꯭ꯔꯦꯡꯀꯦꯟꯁꯇꯥꯏꯟꯅ ꯁꯦꯝꯂꯝꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯃꯗ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯆꯥꯎꯔꯕ ꯎꯟ ꯃꯇꯨꯝ ꯑꯃꯗ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯁꯦꯋꯥꯔꯤꯁꯤꯡꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯐꯝꯗ ꯋꯦꯌꯔꯋꯣꯜꯐ ꯑꯣꯜꯂꯕ ꯃꯤ ꯑꯃꯕꯨ ꯐꯍꯟꯕ ꯉꯝꯕꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯚꯦꯜꯍꯟꯁꯤꯡꯅ ꯈꯜꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗ꯭ꯔꯥꯀꯨꯂꯥꯅ ꯀꯩꯁꯥꯜ ꯑꯣꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯅꯅꯕꯒꯤ ꯍꯤꯗꯥꯛ ꯊꯝꯂꯤꯕꯅꯣ ꯋꯦꯌꯔꯋꯣꯜꯐꯁꯤꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯥꯔꯜꯅ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯗ꯭ꯔꯥꯀꯨꯂꯥ ꯑꯁꯤ ꯃꯤꯑꯣꯏꯕꯅ ꯑꯣꯟꯕ ꯀꯩꯁꯥꯜꯅ ꯆꯤꯛꯄꯗꯒꯤ ꯁꯣꯏꯗꯅ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯄꯦꯟꯇꯤꯡꯗ ꯎꯈꯤꯕꯗꯨꯗꯒꯤ ꯈꯪꯕꯅꯤ ꯉꯁꯤ ꯐꯥꯎꯗ ꯂꯩꯔꯛꯈꯤꯕ ꯋꯦꯌꯔꯋꯣꯜꯐ ꯑꯃꯠꯇꯅ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅ ꯑꯣꯟꯕ ꯀꯩꯁꯥꯜ ꯑꯃꯠꯇꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯊꯦꯡꯒꯥꯏꯅꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯤ ꯌꯥꯎꯔꯝꯂꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯕ ꯋꯦꯌꯔꯋꯣꯜꯐ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯝꯒꯅꯤ
ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯕ ꯀꯩꯁꯥꯜ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯃꯤꯑꯣꯏꯕꯗ ꯑꯃꯨꯛ ꯎꯍꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯀꯥꯔꯜꯅ ꯕꯦꯂꯦꯟꯁꯤꯡꯗ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯦꯌꯔꯋꯣꯜꯐ ꯑꯣꯜꯂꯛꯂꯕ ꯍꯥꯏꯕꯗꯤ ꯀꯩꯁꯥꯜ ꯑꯣꯜꯂꯛꯄ ꯇꯥꯔꯕꯗꯤ ꯇꯥꯟꯖꯥꯗꯨꯗ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ ꯅꯪꯅ ꯗ꯭ꯔꯥꯀꯨꯂꯥꯒ ꯐꯥꯏꯠ ꯇꯧꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯥꯌꯦꯡꯗꯨꯅ ꯐꯍꯟꯕ ꯌꯥꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯄ ꯍꯦꯛ ꯂꯣꯏꯕꯒ ꯍꯤꯗꯥꯛ ꯑꯗꯨ ꯅꯪꯉꯣꯟꯗ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯑꯣꯟꯊꯣꯛꯍꯟꯅꯕ ꯊꯧꯑꯣꯡ ꯆꯠꯊꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯚꯦꯂꯦꯟꯁꯤꯡꯅ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯒ ꯀꯥꯔꯜꯒꯅ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯗꯨꯅ ꯀꯗꯥꯏꯋꯥꯏꯗ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯅ ꯁꯦꯝꯒꯠꯂꯝꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯃꯆꯥꯁꯤꯡ ꯍꯤꯡꯍꯟꯅꯕꯒꯤ ꯊꯧꯑꯣꯡꯁꯤ ꯄꯥꯡꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯒꯣꯔꯅ ꯀꯥꯔꯜ ꯑꯃꯗꯤ ꯑꯦꯅꯥꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯟꯖꯦꯛꯁꯟ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯖꯦꯛꯁꯟ ꯑꯁꯤꯅꯤ ꯋꯦꯌꯔꯋꯣꯜꯐ ꯑꯣꯜꯂꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯥꯞꯁꯤꯟꯒꯗꯧꯔꯤꯕ ꯍꯤꯗꯥꯛꯁꯤ ꯍꯧꯖꯤꯛ ꯑꯦꯅꯥꯅ ꯏꯟꯖꯦꯛꯁꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯏꯒꯣꯔꯅ ꯀꯥꯔꯜ ꯑꯃꯗꯤ ꯑꯦꯅꯥꯕꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ ꯏꯟꯖꯦꯛꯁꯟ ꯑꯁꯤꯅ ꯂꯩꯔꯤꯕꯁꯤ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯃꯥꯟꯕ ꯃꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯍꯜꯂꯤꯕꯅꯤ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯂꯤꯔꯥ ꯍꯥꯏꯔꯤꯕ ꯚꯦꯝꯄꯥꯌꯔ ꯑꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯑꯦꯅꯥꯅ ꯏꯟꯖꯦꯛꯁꯟ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤ ꯑꯂꯤꯔꯥꯒꯤ ꯃꯃꯥꯡꯗ ꯏꯟꯊꯗꯨꯅ ꯊꯨꯒꯥꯏꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯂꯤꯔꯥꯒꯤ ꯃꯃꯥꯏꯁꯤ ꯆꯥꯛꯊꯦꯛꯂꯦ ꯄꯥꯇ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯏꯁꯤꯡ ꯅꯠꯂꯝꯗ꯭ꯔꯦ ꯑꯦꯁꯤꯗ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯑꯦꯁꯤꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯁꯤꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯧꯗꯠꯍꯜꯂꯦ ꯀꯥꯔꯜꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯜꯍꯧꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯦꯅꯥꯗꯤ ꯑꯂꯤꯔꯥꯅ ꯐꯥꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯦꯂꯦꯟꯁꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯒꯤ ꯃꯣꯟꯁꯇꯔꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯜꯂꯤꯕꯁꯤ ꯍꯤꯛꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯥꯏꯇꯅꯤꯡ ꯀꯔꯦꯟꯅ ꯃꯣꯟꯁꯇꯔꯁꯤꯒꯤ ꯃꯁꯥꯗ ꯌꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯉꯣꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤꯅ ꯃꯦꯁꯤꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡꯁꯤꯗ ꯌꯩꯁꯤꯜꯂꯦ ꯃꯉꯣꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤꯅ ꯌꯩꯕ ꯃꯇꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯚꯦꯝꯄꯥꯌꯔꯒꯤ ꯃꯔꯨꯝ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯅꯨꯡꯁꯤꯗ ꯂꯦꯡꯕ ꯍꯧꯔꯛꯂꯦ ꯃꯣꯟꯁꯇꯔ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯅꯔꯖꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛ ꯈꯛꯇꯪ ꯌꯩꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯥꯏꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯗ꯭ꯔꯥꯀꯨꯂꯥꯅ ꯕꯦꯂꯦꯟꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯁꯛꯂꯣꯟ ꯑꯣꯏꯔꯤꯕ ꯇꯝꯊꯤꯔꯕ ꯚꯦꯝꯄꯥꯌꯔꯒꯤ ꯁꯛꯇꯝꯗ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯂꯦꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤ ꯍꯧꯖꯤꯛ ꯅꯥꯟꯊꯣꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯈꯨꯠꯅ ꯑꯃꯗꯗꯤ ꯌꯣꯠꯂꯤꯅ ꯄꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯂꯥꯏꯇꯅꯤꯡ ꯀꯔꯦꯟꯅ ꯌꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯏꯅꯔꯖꯤ ꯀꯌꯥ ꯑꯃ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨꯒ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡꯒꯤ ꯃꯔꯨꯝꯅ ꯂꯩꯔꯤꯕꯁꯤꯗ ꯌꯩꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯍꯟꯅ ꯌꯩꯕꯗꯒꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯤꯡꯗꯨꯅ ꯄꯥꯏꯊꯣꯛꯅꯔꯛꯂꯦ ꯃꯣꯟꯁꯇꯔꯁꯤꯒꯤ ꯀꯜꯂꯕ ꯏꯅꯔꯖꯤꯅ ꯌꯩꯔꯕꯅꯤꯅ ꯚꯦꯝꯄꯥꯌꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯃꯣꯔ ꯑꯣꯏꯅ ꯂꯩꯔꯒꯅꯤ ꯍꯧꯖꯤꯛ ꯃꯣꯟꯁꯇꯔ ꯃꯁꯥꯃꯛꯅ ꯃꯥꯒꯤ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯠꯆꯔꯦ ꯑꯗꯨꯕꯨ ꯃꯁꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯈꯥꯗ ꯅꯥꯟꯊꯔꯛꯂꯦ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯂꯝꯕꯤꯁꯤꯗꯅ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯥꯔꯜꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯃꯣꯟꯁꯇꯔ ꯑꯁꯤ ꯋꯥꯌꯔ ꯑꯃꯗ ꯌꯥꯜꯂꯒ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯤꯕꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯒꯣꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯈꯥꯗ ꯇꯥꯍꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯒ ꯑꯂꯤꯔꯥꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯚꯦꯝꯄꯥꯌꯔꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯂꯤꯔꯥꯅ ꯑꯦꯅꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯤ ꯑꯃꯔꯣꯝꯗꯅ ꯐ꯭ꯔꯦꯡꯀꯦꯟꯁ꯭ꯇꯥꯏꯟꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯌꯔ ꯑꯃꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯄꯜꯂꯒ ꯂꯩꯔꯝꯂꯤꯕ ꯁꯔꯨꯛ ꯑꯁꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯅꯥꯒ ꯑꯂꯤꯔꯥꯒ ꯐꯥꯏꯠ ꯇꯧꯅꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯐꯥꯎꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯂꯤꯔꯥꯗ ꯊꯣꯝꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯂꯤꯔꯥꯕꯨ ꯐꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯦꯅꯥꯁꯤ ꯋꯥꯌꯔꯁꯤꯗ ꯌꯥꯟꯗꯨꯅ ꯃꯈꯥꯗ ꯆꯣꯡꯊꯍꯧꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯄꯥꯏꯊꯔꯛꯂꯤꯉꯩ ꯀꯥꯔꯜꯅ ꯏꯟꯖꯦꯛꯁꯟ ꯑꯁꯤ ꯃꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯏ ꯃꯁꯤꯕꯨ ꯑꯦꯅꯥꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯂꯤꯔꯥꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯚꯦꯂꯦꯟꯁꯤꯡꯒ ꯗ꯭ꯔꯥꯀꯨꯂꯥꯒꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯛ ꯇꯥꯔꯛꯄꯒ ꯚꯦꯂꯦꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯋꯦꯌꯔꯋꯣꯜꯐ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯗ꯭ꯔꯥꯀꯨꯂꯥꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯚꯦꯂꯦꯟꯁꯤꯡꯅ ꯑꯣꯜꯂꯤꯕ ꯀꯩꯁꯥꯜ ꯑꯁꯤꯗꯤ ꯗ꯭ꯔꯥꯀꯨꯂꯥꯅ ꯊꯦꯡꯒꯥꯏꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯗ꯭ꯔꯥꯀꯨꯂꯥꯁꯨ ꯃꯥꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯁꯛꯂꯣꯟ ꯑꯁꯤꯗ ꯑꯣꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯗꯦ ꯚꯦꯂꯦꯟꯁꯤꯡꯅ ꯑꯣꯜꯂꯤꯕ ꯋꯦꯌꯔꯋꯣꯜꯐꯅꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯏ ꯑꯗꯨꯒ ꯗ꯭ꯔꯥꯀꯨꯂꯥꯅ ꯑꯣꯜꯂꯤꯕ ꯚꯦꯝꯄꯥꯌꯔ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯏ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯅꯥꯅ ꯁꯤꯜꯚꯔꯅ ꯁꯥꯕ ꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯂꯤꯔꯥꯕꯨ ꯍꯥꯠꯄꯗ ꯃꯥꯏ ꯄꯥꯛꯂꯦ ꯍꯧꯖꯤꯛ ꯚꯦꯟ ꯍꯦꯜꯁꯤꯡꯅ ꯑꯣꯜꯂꯤꯕ ꯋꯦꯌꯔꯋꯣꯜꯐ ꯑꯁꯤꯅ ꯗ꯭ꯔꯥꯀꯨꯂꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯀꯥꯁꯇ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤ ꯅꯣꯡꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯚꯦꯜꯍꯦꯟꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯦꯜꯂꯝꯂꯤꯕ ꯁꯛꯇꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯗ꯭ꯔꯥꯀꯨꯂꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯑꯦꯟꯖꯦꯜ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯅꯤ ꯑꯗꯨꯒ ꯚꯦꯂꯦꯟꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯥꯎꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯁꯨ ꯗ꯭ꯔꯥꯀꯨꯂꯥꯒꯤ ꯑꯣꯏꯔꯝꯂꯦ ꯚꯦꯂꯦꯟꯁꯤꯡꯅ ꯑꯦꯟꯖꯦꯜ ꯑꯣꯏꯔꯤꯉꯩꯒꯤ ꯃꯃꯤꯡꯅꯤ ꯒꯦꯕ꯭ꯔꯤꯌꯦꯜ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯃꯁꯥꯅꯗꯤ ꯀꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯦꯟꯖꯦꯜ ꯒ꯭ꯔꯦꯚꯤꯌꯦꯜ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯀꯨꯂꯥ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯐꯠꯇ꯭ꯔꯕ ꯁꯛꯇꯤ ꯑꯁꯤ ꯌꯥꯎꯗ꯭ꯔꯤ ꯃꯇꯧ ꯑꯗꯨꯝꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯗꯨꯒ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯈꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯗ꯭ꯔꯥꯀꯨꯂꯥꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯗꯒꯤ ꯁꯛꯇꯤ ꯅꯤꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯏꯁꯣꯔꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯖꯦꯜ ꯒ꯭ꯔꯦꯚꯤꯌꯦꯜꯗ ꯍꯥꯏꯈꯤꯕꯅꯤ ꯏꯁꯣꯔꯅ ꯄꯤꯔꯛꯂꯤꯕ ꯌꯥꯊꯪ ꯑꯁꯤ ꯉꯥꯛꯄ ꯑꯣꯏꯅ ꯑꯦꯟꯖꯦꯜ ꯒꯦꯕ꯭ꯔꯤꯌꯦꯜꯅ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯗ꯭ꯔꯥꯀꯨꯂꯥꯕꯨꯗꯤ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯤꯕꯒꯤ ꯑꯋꯥꯕꯁꯤ ꯃꯥꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯒꯦꯕ꯭ꯔꯤꯌꯦꯜꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯥꯎꯖꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯅꯤꯖꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯠꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯒꯦꯕ꯭ꯔꯤꯌꯦꯜ ꯍꯥꯏꯔꯤꯕ ꯑꯦꯟꯖꯦꯜ ꯑꯁꯤ ꯚꯦꯟ ꯍꯦꯜꯁꯤꯡ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯃꯨꯠꯊꯠꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯁꯥꯅꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯗ꯭ꯔꯥꯀꯨꯂꯥꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯦ
asumna wari shannaringai nongna khanjinduna leiruba tha asi abu tholale masdegi bel hensingna magi tamthirba werewolf ki saktam istam lawkhre yama thuna dracula ta shongsilaktuna magi sharam da sikthakre masdegi dracula gi sharam masdegi i kyama kapthokna matungda mahak mafam sida shire dracula na hek sibaga paiduna sathraba magi masasing su loina masamatom tan pokhaiduna shire hojik enana makuta injection na sipaiduna balancing da kapna nabagi dabak sangsilali adu tanjais da balancing si yamna shawng leiribani sangsilali ba ena da sumana attack tokshinkre asumata usda ena si mafam sida shire hojik car su sensilaktuna silver na sabata si paiduna balancing bo han nabagi dabak tawi adu balancing na magi khuda si phakre car na yeng tharakda balancing gi mabukta injection si kapna leiram li sure masina takpudi enana mangonda mai pakna injection na si kapsilamle hojik balancing na magi aseng saktam dum on thorole tawudu enana sibis de magi thamoi si pubu thangba ngamdre enagi asi bhaksang si pamduna mahagi yamna kan kan kapli movie si gi aroi ba sindu le liwsi enagi asi bhaksang si bu balancing mai shudun poloi aduga nakalamadana frankenstein na semgal amba monster asina naito moina himada tongduna makhoi digi lapna sakhi wasi su halai balancing na nongthak isti yengkhatpada enagi thawai mire na mangona noktuni yengli basi wi ma hujik makhoi gi sari na tegi sikhra thawai mire sing adugu punnura nungai na leikre masi matungda kawal amadi balancing na sagol amam thauduna rom gi maikei rom da sakre asumna utpaga loina na fazarwa film asi matang suloi sille ngasigi aigi explanation si kam dobagi haibadu comment box ta thambiram aina haibadu soikiba lankiba madi si thobu yaw matam na mayam ngak piyo haibu wafam su thamjeri video bu like tawwa share tawbu su kawbigan mataw sumna international movie singi manipuri da explanation tabi nabagi damakta igi movie story manipur haibu channel si bu subscribe tawbiu masiga loina na ngasigi di video si matang sta loisinjerage sanjit sharma na mayam bo amuka hana khurumjeri